Tronglaobi thokiba thodokadu yaningdaba phongdoktuna amuko amawaba kohar MSF amade plumpamna selaga ngarang numidang Kwakeithel dagi Keishampat Junction fawba mairagi khongchat ama chatkre miyangi khongchat adu chatnaba numidang pung 9 rom taba aduwaida Kwakeithel da leiba amuko gi office mamangda tongan ba mafamdagi lakpa miyam ama punba hokhi Maikai kayadagi lakpa masing yamlaba mayra paibi amadi miyamadu amatoina pullaba matung numidangi pung 9 khara helakpada Keishampat Junction tamna mayragi khongchadadu khongshan bahokhi khongchadadu da pamdaba thodok sing thoktana ba security gi maikai dagi su akanba cheksin thorang lokhatkhi khongchadadu Keishampat Junction fawba chatlaba matung mafamadu dagi mamai leiraklaga Kwakeithel da amok halaktuna khongchadadu loishinkhi We want justice, go back Central Force amade, long live Manipur, haiba nachingba kholau kaya lauduna chatkiba khongchadaduga mari leinana. Amukogi President Sorokhaibam Sanjoyna hai, India lengak na Manipur muthat naba lisang shitna chatharakliba policy asigi mayokta, miyangi khongchadasi chatpani. India lengak na chatharakliba terrorism gi thabak khudakta lepkadabani, makhoina shu amade nan shu da leiriba, Kuki khutlai paiba singda mateng pangshinbagi thawong ama chathariba sishu khudakta lepkadabani. Miyam ngakpi senbiba ngamdraba Central Force sing lamdam asidagi hankigadabani haina mahakna phongdokhi. Mahakna makhatana hai lamdam asida thokliba irang asi India lengakna loishinge hairabadi khudakta loishinba ngamlibani. Hauzik fawba irang asi sangthahalliba India gi thawong asi yaba ngamloi. Manipur muthat naba India lengak na chatharakliba policy asi khudakta leptrabade lamdam asida thokhaningdaba thodok kaya thoklakpa yai miyangi mihut singnasu miyangi apamba amade ihul khangna thabak tawgadabani karigumba miyangi aningba apambagi mayokta lengakna khong thangjillakpa taragade lamdam asida kanba irang lakloi hainingai leite haina mahakna makha takhi Government India no loisan ge de kum do sambi ya problem singa se sahi om phara sathar pa se Manipur miyambu respect tok da bani democratic oina yeng da bani adubo loilam gi makha da akoi khunai ase mutano hona bani maram aduna ngasi ase akoi gi Kwakeithel de hora laga Keishampat phawa maira gi release ase democratic oina sa bani adu government India na yam na thuno akoi de thajaba piba do natte thabo ondok podani hoji Manipur da IDP approximately lising hum point leiri Manipur da hoji problem kya mik piktana leiri khunai ase mutana manga naba hona bagi policy singa da khudak lep ka da bani natragadi hena akan khongjing charatna mamai dadi Manipur ase maikhu ngata karakani civil war lakane habse gomi idan khanga da bani adu Manipur lairiba dusingba sing adu loinana legislature sing bunma gomi gi par khuding mangna Manipur miyang gi ihun khangna tabak tawgada bani natragadi hena akan ba khongjing lakane tasengna India gi manungda India gi makhada laiba Manipur itadi tawriba irang se sahi ahum suraba irang se khutakta loisan ba yabani adubu madu loisan bagi mota na thairaga hoji phawba India government na amdi akoi state government na koi gi nako terrorist jibo sagat bagi mongda akoi atamna na akoi yellow mi oriba akoi maitei yellow mi singsida atamna na makoina tawning ba moina tawriba kapning ban numita kapa haning ban numita hatpa nongmai moina Facebook ta kaida thagata na viral oriba tawriba mayam je makoina kari tawsana dagi moida ayaba piri base kari maram gino akoi Manipur sibu India ne hena lawdrabra